ngahan thagat chakhiba WhatsApp Paibasing Videosi Yenghou hariba Videosi miyamne yam pamne yengbikhi maramsna ngasidi madugi part 2 amuk purak lakchari ngahan gi aduda chithanan thauba kanaraba WhatsApp ki features kharaga mu ngasi ai haijarake aduga Videosi gi aroiba saruktasu kargumba special oiba maina bonus oina thamjari wakoi tawruisi hekta hujinjarage number 1 kananomaga nanga video call or voice call the WhatsApp the wari sare haujikan gi noigi kari nu uchinna bikatu tawre noi spiderman gi type da sigina bani gi aron call si mini spy tokslakpa snoop tokslakpa leak oiba pamdragadi WhatsApp na adongi privacy gi damag yam kanaraba feature ama khudul tawrakli madudi video call or voice call dagi adongi IP address lotsin be ya halle hanadi peer to peer haidi WhatsApp amadagi atopa WhatsApp amada direct call ni tawrumisi masdi encrypted oizaragasu kananomne spy tokslaki haragadi adum yai aduba adomna adongi IP address adu losin bataragadi call tawna matamda khwai first da meta gi server da hana chatkani masdi adongi IP address adu losil amatungda chawbal gi phone da call lakadoini video call gi boigera voice call gi boigera wow sigi kanaraba feature asi seasonanaba sigi .homes da nambiro aduga settings da lakpiro privacy da lakpiraga sigi advanced da lakpiyo aduga sigi button si on toksin view aduga loire aduga simadi khamjin view call du chawbal direct chatabi third party ma da hana chalubunina adungi call video or voice ki quality di khara hanthagani number 2 housegan phone gi matam stay da ekoin haija singjaragadi thajaba yaba source dagi stable income tanba yai sidi ekoina mafam matam ama hekta dagi dum tanbasu yadorini sigi sendong hutan si chahi kya gi mamang dagi mioi billion kya na the most trusted sports book or 1x bet dagi tanduna lakli thoirakpai manamuthum chawna piba sales yam thunat mok satok pe yaba top events in the risk free oina bet tobagi maming chalava f ni December manungsta cricket matches big bash league test matches amadi ODI da adom gi laibuk yengnaba manamuthum kya paiduna thamjari 1x bet da adumna tobisi live matching yengaga score predict torga bet tobi wani sida sendong phangngai oiba tai makhal games ke yamasu marang kaina yauri aduga one more thing sigi promo code si seasonara register tor matung adongi first deposit da daw buleragadi rupees 43000 fau phangba yabagi khudong chabam su piri link amadi promo code pin comment dagi phangbigani number 2 WhatsApp sima pull off log toxin banataba nangi chat singi maraktagi akhanna nangna log toxin ba pamba losin ba pamba yauragadi sumain tobiyo magi chat to the second amamuk nammag laibiro select toruknaba sigi .homes da nambiro aduga sigi log chat haristai da click tobiyo continue nambiyo fingerprint or isagi kahalaba mai thongaduna confirm tobiyo sidai di boom tu chawbal gi chat tu yaurumdre manglamle nangna losin kraba chat to the amuk jangsin gi haragadi tak sumaina jingthabiyo tu sida log chat adana throista click tobiro aduga so hangbiro adum thingnarani adungi losin krab chat khangdribasing damok haijaramge sigi feature sinataba adum nadungi WhatsApp toina punna pulap log toksinba pamlagadi sumain tobio .homes da nambiro aduga settings da lakpiro aduga privacy da lakpiro fingerprint lock da lakpiro aduga masi on tobio loire number 3 atom namanabagi status or updates sumi yengambane status mayamdugi maraktagi nangna nokningbo or like tongningbo yauragadi sumaina mathakta tak chingkhatpiyo emojis mayam ama tak thorani stagi atom na apama makhalaga tak thengbada namanabdu tak atum yaukrani tak kiwani Facebook adum yam manaslakpai mongne number 4 masti WhatsApp ka mari lenadre atomna ngasai yam khorangna ngai di baduni adongi phone du walkie talkie gi matogum siznaba yanaba pambai duni sigi pambai si atai krisnate Google Play Store or App Store dagi bus communication made easy haribasigi app si download tobiro
Sigi app si yam kanaba instant messaging tool amane. Sigi app asigi matengdagi adongi phone tu walkie talkie ga yam manaba mongda siznaba yadoini. Nangi team or nangi squad na ngangakpawa nangna phone tu sungthing pok thengdabi nangi pocket da dum yawraga unlock phok tokdabida taba dum yadoini. Masi adom adongi darkar gi matungina karam kana siznagane haibadi adom ne hena khangbiramani. Kudam oina office to ragasu tongan ma dolan mathonda thabak suriba nangi teammate singa ngak leita pau phonage haragasu sigi app asi best ni. Adai adom namanaba singa tongan ba gari singda tongaga picnic ama chatminare. Sida sunoina sigi app asi siznaragadi walkie talkie gi matogum wari sasana enjoy tawna panthung yominaba ngaibe yadoini. Walkie talkie haibastabu 90s ki flavor am su pibnina aidi masi yam interesting oi. Adugo walkie talkie dagi sigi app asne hena advance oislation as the adom message thanage photo nungto thanage hargasodum yadoini. Siznabi niamdo fat haijarake ngasai download tawbo loikre open tawbiro adugo sigi buttons da click tawbiro. Isagi phone number menbiro adugo sigi next da nambiro. Masda nambiro aigidi hanana profile semjakre adunani sida Hitler thog leiramisi. Sida tawduisi irai lai. Sigi FC siznava nangi namanava nangi team or nangi squad tu sida thuis main thurani. Khangdaba namanava sing khanghange haragasu sigi plus icon state namaga invite tawsilo. Nangna namanaba amada wa ama haige haragadi asumna tawbiyo. Sigi push to talk thare icon state namsinbiro aduga hainingbadu haibiro. Oscar ngarangi kongkware muduleribo. Oscar nang buchak charabo. Ay nang mo kainjang chagin he. Sumnai namanaba amukaka pau phongnabasi nataba amukta puna namanaba mayam amaga pau phongnage haragana sida click tawraga sigi create groups da namaga group ama sembiro. Sdaidi noi mayam amukta puna pau phongnaba wa tanaba dum yarani. Noi bu kai yorage. Photo nung to message thanaba dudi haijara roige isai sana dum yam line khangbigani khalle. Wangang nabudu nil khungdagi tahudba yaurgasu amuk hana taba yabagi kudong chabusu leibani. Iramdam asda anoba makhalgi technology siznaduna adom gi lainabi yum amadi commercial buildings singbu sel ichang changhanda lam asda haithoising thoiraba consultant amadi architect singna matam su ichang changhanda khwaidai phajaraba amadi matam ga chunaraba light gas steel framing siznaduna Drytech infrana makhal makha kya gi construction gi kudong chaba pizari. Light gas steel framing structure gi top magul ama hargadi adomna kariguma yum hongbining bataragasu structure adugi phibam amata kahendana anobu yum phamadu puruktuna amukhana reconstruct tawba yabagi kudong chaba lay. Hairibu kudong chaba sing slowining wasingna contact tawbiro Drytech infra toll free number 1800891190. Your project, our expertise, let's build together. Drytech infra gi YouTube channel link su description da hapsaramgi subscribe to view.